Hourakliba Maheiroi Shingna Kanglon Chumba Meekhal ama Puraknaba Achouba Thoudang Louba Matam Oire HAINA Manipur Youth League MAYOL gi President ASHEM Prince na PHONGDORAKLI Wafam si MAYOL na March 13 dagi Hourakliba Aikhoi gi Anouba Langon gi bot HAINA Mingthonba mass awareness amadi mass poster campaign gi saruk amu oina ngasi kwa kaithel da pangthokpa campaign amada mahak na phongdokhibani campaign aduga mari leinana MAYOL gi President ASHEM Prince na hai Sathariba campaign asi khunai asida mating Layba lengaklon ama Puraknaba ki wakhalon da pangthokpani mating layba lengaklon ama lingba haiba asida Meekhal haiba asi yamna maruoi aphaba lengaklon ama purakpada Kanglon Chumba Meekhal ama mathautai ngasi khunai asigi tungan bahiram singda Hourakliba mami ama chauna tarakliba asi aikhoibu singnarakliba singna khunai asibu laksilakli Haiba adugi khudamni Singnarakliba asi thengnanabagi damak ihan hanba khongthang amu oina campaign asi pangthokpani handaki 19 suba Lok Sabha Meekhal asidagi hauduna Kanglon Chumba Meekhal ama ohenba pumnamakna hotnaba mathautai lakliba Meekhal asida nataba pambe pumnamak thadokminasi Khunai amada nahasing asigi Achouba Thoudang lei khunai amagi yanglen saru asi nahasing oiribani khunai asigi nahasing amadi Maheiroi Shingna Meekhal da achumba mityang thamduna Kanglon Chumba Meekhal ama ohenaba hotnaba mathautai mating leiba lengaklon ama Puraknaba nahasing na Achouba Thoudang lawpham thoki mamangai gi Meekhal sing da chatharam liba aranba pambai sing sumthoknaba nahasing na hotnaba changi awonba ahongba yaithaba khunai ama ohenba punamakna amata oina hotnaminasi haina makna makhata khi Matung ta Meekhal sing da su akoi hana chatharamba lu tong da paktun leiba adugumlaba chakcha haijana bagi culture then adudagi akoi bot ta paisa niba madi lobagi chatnabi sanai yunai bagi chatnabi asugumlaba tahoidaba kaya ama masi akoi lakliba election dagi akoi punna thadokminasi loinana namfu sapuda khuchu khulai sinar kanda miam gi voting rights pun namhal kanda namfu sapuda bot ka na bohna bagi chatnabi asugmo kya ama se masi tahoiba yam mathong sa da thawak sing cha masi Tauroisi na singi Achouba Thoudang lei makoi se khunai dugi yumbini hainaribani aduga leiriba khunai sigi Maheiroi Shing amadi na singna hairiba Meekhal election amadi vote haibasida akoi mieng chomni yeng kanda masida puning changmo thoktai khunai amagi yanglen sari oraktoriba dumlaba lengaklon asa masi mating leba langalon ama Puraknaba honabada naha aikoi Thoudang amna chawi hana chatnaramliba adumba phattaba kanglon se sumthoknaba honabada naha aikoina Honaminabam changi amadi khunai da leiriba nahasingna wakhal tarakanda aikoi chak chaba aikoigi afaba lengaklon ama thamno honabada akoi punna honaminasi amadi chokai ba university da college ta tamliba Maheiroi Shingna su aikoigi khunai se khamthengna warabani aduna aikoi punna honaminar mayol ga punna khongjang kya ama changsaminasi karamba khongjang aikoi khunai si afaba mating leiba achumba khunai ama oinabidamak akoi punna changsaminasi habisi appeal tawjari